ngasi phongkiba tungan manipuri se phongsing amasum thokiba thawdo wathoksingi maroibi I pausing miyamna thamjagi ahanbada Ccpur gang rape case SP suspend tawrabra CBI ri sinarabra committee amaromdana Kangbai gi mapham kharada Kukiland amasum lamka police haina thajilamadagi mitei singna muthakhre Kuki militant singna bom ohum kablakpagi manungda ani miss oiraga ama pokhaikre Ccpur gang rape case SP suspend tawrabra CBI ri sinarabra committee Kuki singna mitei singna landaba hokiba me ahungi numidang Ccpurda mitei nupi ama gang rape tawkhibagi matangna district adugi SP amasum DC suspend tawrabra du case aduna CBI ri sinarabra haibasi Manipur amasum laibak sigi miyamda khangalu haidi wafam asi khoirambol ima kaithel joint coordinating committee na ngasi press club ta pangdokpa paog mifam amada committee sigi convener yumnam ebuyam na phongdokhibani Mauna makhatana mamang thagi kunnegi haukiba parliament mifamgi mongoinana miyam yauna ima kaithel subokat mifam sathana basem jakhi maramni tholakli bi irang asina miyamgi thamoi niknik launa leinarakibani Prime Minister na kari hairakadagi taning duna ngai na khibane adubu mifamgi mongoinana Prime Minister na Parliament House ta sangnam daida me mari da nongpok sakmai da thokibane haiba thawdoki matana wangangki madugi matungna nongpok singmai PS ki OC Kaisam Prem Kumar mas personal mari suspend tokhi masigi matata sena bani haiba mi crash phaki maramasna Prime Minister na phongdoki puwa phamdugi matungina thabak lokhat khibani na phurup animak sakmana ba mi yeng adabane aduna me ahumna Ccpur thokiba gang rape ki thawdo dugi matana kari action Kolabagi haina magna hangladuna DC amasum SP suspend tawrabra haibasi miyamna khangalo koktada imung da tumduna leiba mapa masa yauna miyoi ahum halambagi matangdana kari thabak lokholabagi anki asiguma thagdoksing asidan lokhatpham thokpa thabak lokhatraga karigidamakta atamdana nongpok singmai PS ki OC amadi personal sing suspend tawribana Ccpur gi DC amasum SP suspend tawdriba makai nongpok singmai gi OC amasum personal singbu suspend tawi haroi Phagatkiba isasing su thadorokadabani makhoi kaitel pambi imasing lepkani haki Kuki MLA tarana tawthurokliba thabak sing asiga mari lenana makhoi ki mathakta lengana kari thabak lokholabagi haina su hanki mitei singbu namsinduna thamlaga namthana bo hotna bi yaroi action lokhatpa leirabadi miyamna khangalo lokhataba taragadi sapsana thengnagadabani haki atopa pawmana Kangbai gi mapham kharada Kukiland amasum lamka police haina thajilamadagi mitei singna muthakhre Kuki militant singna bohum kablakpagi manungda ani miss oiraga ama pokhaikre Manipur gi ngamkhai thugairaga tungan phalenga glaunana Kuki jau khulai paibisna lan sa tharakpada natana mangphau naroidaba mokhoigi manglana sigi area okthokna basu hotnarakpagi manungsana Imphal Suchampur lambi paringi saruk kharada Kukiland amasum lamka police haibna singba thajilamadagi mitei khunjasna muthakra haidi thawdo sigi pauna haibada ngasi nungthul pung ani makhairam tarakpada Kangbai kaithil gi makhada Assam Rifles na Barricade faw sijinaduna ngakuna thamliba mitei khulsingdagi lanjenarakhiba singna makhoi yum singi phibam yenglunabagi damak sangnana bonaki adumaina makhoi bo ahanbada Assam Rifles na thingduna sangankhide haidi mitei khunja khrana sangsiluba aduda tidem lambigi maning thangwa sarukta lamka police haina tharambada natana lambi paringdana Kukiland haina tharamba thingnarakibani masidagi khunja sing Assam Rifles ta onchinduna hairiba wahai sing thariba mafam sidi phagauksa ikhai police station konba jurisdiction ni nakhoi laina matawkram thalibano masigi mayukta police ta complaint tawragani hairubada AR personal singna nakhoina khara muthat piramu hairapadagi hairiboi singa simitei khunjasna muthalam khari amorom nangara numidang pung tara makhairum tarakpada moirang PS na koliba tira khongsang digi maning thangba mitei khultamna mornga kuki khuldigi militant singna bom ohum kapsila khari bom ohum dugi manungda ani pokhaikiti amakhaktamak pokhaikip Karigumba bom ohbangna jumlakta taaduna pokhairam labdi kahena ama atama sumishimina tholambe adubu bom amakhaktamak labukta taaduna pokhaibedagi thuaningda ba thawdok thokide haidi Kuki militant sina bom ohum kablak liba mornga Kuki khulasida sing regiment sing deploy tawduna thamlak libene tera khongsang biduna CRPF sing lairibene maramasina sing regiment gi post laina makhoi gi mamangna Kuki militant sina bom kapada kadigidamak ayaba pidibano haina sukunja singna phungtorakli matungdu so asigumba thawdok tholakadabu oirabadi tera khongsang bida thamlakliba CRPF sing lauthlaga sapmanana sing regiment sing oina thambiro haidi Central Force deploy tawna Kuki militant singna makhatana landara kwasigi matangna Manipur lenga ki mari lena ba authority na miyeng sangbiyo harakli atopa pawmanamo Operation Satakra KCP group amagi mi umpare ngasi Imphal West District Commando na tuan pamaphamda cordon and search operation Satakra haidi police tagi phangwa pawn hai commando nga se pung 8 makairum tabadagi pung 9 minute nifu phawba
थांमैबन यूनाम लेकाई ऑपरेशन चतखी पुनः यूम निफुद संगदुना थीबु हुमगी थबक चतखी पुनः मी मार्पु वेरिफिकेशन तौकी अदुबु मिफा मिपुंदी लेखिदे इम्फाल वेस्ट डिस्ट्रिक्ट कमांडो ngasi nungtil pung ahum dagi pung ahunga minute nifu phabu city police station gi manung janba dharmasala ngari gali bora gali amadi yam store pareng da operation chathaki punami maudra verification chathaki masagi saktak se puthokpa ngamdaba ahum makhatana verification chathanabagi city police station sinakre hari amoram ngarang Imphal West district commando na singjamai sagrapum laikai zoki shor manakti KSP taibangan bagi mi ahum phare hari फारबसिंग अदुदी पिसुम ओइनाम लेकाइदि ओइनाम निल्सन एलाइस लेम्बा एलाइस थोय सिंगासे कुंथ्रा गत्रु अपोप गेमिंग लेखिद्रबा निल्संद्र मोयरांग खुनौ सबा लेकाइदि सलाम रंजित एलाइस ओम सुप सिंगा जै कुंथ्रा ग मंगा अपोप मिंग चंद्र सिंगा मसुम सायांग बाजारदि हविजम हरिदास सिंगा सैनि फुगमथु अपोप गेमिंग लेखिद्रबा मानिनि हाइदि पुलिस तगी फंगबा पाउन हाय ngara nungthil pung ani rom tabad Imphal West district commando na makoi humuk singjamai sagrapam lekai zoki shor manak tagi phakibani makoi manung do oina Nilson di KCP taibangan bigi active cadre ne duga salam ranjit amasum hobizam haridas na lahulub asiga satminaba misingni makoi humdigi mobile handset mari makoi digi registration number yaudaba angabu masugi Honda RBH car amamasum Aadhaar card ahum phakatki फारब निल्सन सु वोंग पंगछतबदा मा ग्रुप असिगी चेयरमैन विष्णुपुरगी हौबिजम दिलीप एलाइस तैबंगान बिगी मखादा माक थाबक तौवी अमदी माक की पौक्ता मतुगिन इम्फाल एरिया दा लेब दुकान सिंगदा सेल गी डिमांड तौवी हैब खंगमखि अमसु फगल किबा पोलम सिंग कोनना मखोय हुंगी मथक्ता आइन गोयबा एक्शन लखनबगी सिंगजमय पुलिस स्टेशन दा सिनख्रे स्वाइरी अमरोमदना सुसामपुर ट्राइबल नुपा अमा सिना फंगले सुसामपुर डिस्ट्रिक्ट की मनुंग सनबा तुई थापी द लंबी की मताई हंदक नुपा अमा सिना फंगले हेरी लेखिद्रबा मिसा अदु लालखन थांग अपोप लेखिद्रबा थांखन सुवन कवी दरकास बेंगदगिने मिसा असगी मंगक थांग लियन गी दफम लेरमे हेरी मरक्सदा लालखन थांग मिसी सि कंडेम तवे मसु मिसी सि द सिनब मी मरी लेनबा अथॉरिटी न फादन सैराक पियु हाइना जॉइंट स्टूडेंट बॉडी JSP लमकागी सोलमन सोहाइदी मकासा थरक पोइन सना लेबा पॉक्सी दिगे तो पपावमना लेबा काइबे यारो हाइबिसना पुल्लगा थमले थुगाइगे हाइब कंगबुना मनिंग तमहले रामेश्वर नमई पाइबिसना गेंगरेप तौबिख्रबी नुपी अमदा MLA रोरेमम रामेश्वरना लाख अमा पिख्रे मणिपुर थोकलिब तंगदु लेतादब फिबम सिगी मतन सेंट्रल गवर्नमेंट अमसु स्टेट लेंगना लखलक थबक थोरम सिंगदा PNB फोंदोकलदुना लेबा काइबे यारो हाइबा कंबुना पुंसिलगा थंबीरे दुगा लेबाक थुगाइगे हाइबा कंबुना फ्री थारगा थमले हाइना काइराव असेंबली कंस्टिट्यूएंसी की MLA लोरेमम रामेश्वर मैतेना फोंदोखरे हाउकिबा मे अहुमना थोकिबा कंगलुपी इरांगदा हिंगनबगीदमक सुचामपुर खुमुजमा लेकाइदि सेंथोराकबा कुकी मिलिटेंसिना फारगा गैंगरेप तौबिख्रबी नुपी एदु MLA सिना हाकथेंगना ngasi उनबगो लोइनना मंगोंदा लुपा लाख अमगी तेंगबांग सेल पिख्रे सेनफम अदु MLA ना मराइबक थीरबी नुपी एदुगा सगोलबंदगी मफम अमदा उनबद सिनाखिबने मफम अदुमक्तरा पौमिसिंग उनबद सेंट्रल गवर्नमेंट अमसु मणिपुर गवर्नमेंट दा PNB वाफम क्यास फोंदोरखि मांगना मका तनाइखि मोरेगी मैतै तारिब खुलबु कुकीसिंगी ममिंग ओंथोकपा हाइबसि याबंगमलोय मोरेदा लेबा मैतैसिंगना लैरंबा मफमदुदा कुकीसिंगी मिंग अमसुम कुकीसिंगी खुलगी ममिंग हापसिंदुना हेल्थ कार्ड सनंबा मोरेदा मथौक तौबा लैंगाकी ऑफिशियल सिंगी मथक्ता लैंगाना खुदक्ता मियेंग संगमथोइ थाउदोक्तुदा सेनरीबो ऑफिशियल सिंग करिगी थबक्तगी सस्पेंड तौद्रिबनो हाइना संखि एसेंबली सेशन कौदबगी मतंगदा MLA रामेश्वर नाइकी मणिपुर की अपुनगी सक्तम थुगाइना होटनरिबि कुकी MLA तरागी डिमांड बुना लैंगाना लुमना लौबगी मोंगदा हौजिक फावबा एसेंबली सेशन कौदबसि चुमदे मसागी फमफम थोकपा नॉर्मल एसेंबली फावबा फमदना लैरि मणिपुर की मियामने एसेंबली मिफम फमदनबा तक्सिलकपसिंगी खुदुंग इलगा मार्क्सु चीफ मिनिस्टर एसेंबली सेशन फमदनब क्यार खना तक्सिंदुना लाखि अदुबो अरेम ताखि मरासदा लाखलिबा सेप्टेम्बर 2 फावबगी मनुंगदा एसेंबली मिफम फमगनि हाइबा मदि तारे मणिपुर थोकलिब नुमित चामगा तरानी हेलब इरांग सिद तंपाकी MLA निफुदी हौजिक फाव लिंगजेन मानना पुन मंगमद्रि सिंखोंग सिंयादा मैतेगी इमाइबेल सिंग इसिल इनाउ सिंग कांग मरक्ता इहिंग तुमदना अखोइगी मणिपुर बुंगाकली येंगनाबना मुनखिदनाबो होनरि अमसुम चा इसिंग चाबा फाव तंगदु लेताना चाबा फंगदना चाकी इंसांग पुन्ना तोसिलगा पॉलिथीन खावदा हापलगा चादना खुलगाकली अदुगा लैंगा आसिना करी तौदुना लैदिबगी हाइबा खंगद्रे अखोइ मसिलसु पुनसि याद्रे लैंगा की थवोंग यानिंगदबा फोंदोकलदुना मांगना मखातन हाय
Ccpur district khundar maitai singi yauna seng sak sing sialamata laudana Mizoram maikedi pushilaga yeli adubu mapham dura leramba maitai singdi loinamak sen thoklaga tampaki mapham singda leikrabani makoida yengadaba sengduna kuki singda sayen ngai naraga loisili sengdu puthuk pusin tawbagi senpa Mizoram na pibanate Manipur lengana puthokani aduga seng sing adusu MLA gi kuthang yenbagi mohta Indigenous Tribal Leaders Forum ITLF ta oina yelhali Manipur da kanglok irang thoktuna mi mayam ama sikraba phawda mari lenaba DGP natragna police officer amata thabak gi suspend tawde makhogi matak inquiry phawbu sathati aduga nupi ani khak phi thongna pui haibagi di maki makutta control tawna bagi pambai ama phawba leikhidi haiba khangna nopok singmai police station gi Prem Kumar kobu OC ma thabak gi suspend tawki masigi sumatak to Manipur hauji thoklib irang sigi hawrakpam oikiba Ccpur district da hawkipa me ahumda kuki khulai pai yaw yamlaba kuki singna turbung bangla tamna lambida Haigalactuna, Mapamdura Leva, my tasting a young camera, my tabama, some loot part, Okibi Taudo to Yang Lakiva, police personal sing, a Mapapa Tabak to suspend out day. Karigidamo to Ccpur SP suspend Okidabano, Mark the Sunatana, Punama Asiki, Texas, Nampam totally with DGP Karigi suspend out of an Highness in the Wapum camera, Pontoke. How's it totally be Iran, see how up from where Ccpur the labor might in Kharada, Kukiland Pibison and Namduna, Pamlana Victory having Pau Tapa Punky, Adubo might in fishing the Makui, Ikai no Yam and Lumna Lobamaram, Taudoxing of the Bulos Lagatamki. As you go Matanzada Maraiba, Tiravi, Isan and Amon the Toki, but Taudoxing to Matana police the Wakalak Pahivas Pun Tawani. Handa to Ccpur Pangtokpa Independence Day Tarama to the Kukiland Pibe Mukiana, Logi Wang with a matic may later no make camera and python saki. Hideaba Torama the Pangto and keep it Ccpur DC Musum SP Matata Langata, Karis Action Logdana Tamli. Is there as a Hositi Masitana Kai Pibam the lady, Ccpur Kangpopimus Mori the administration pale where the lady has so Mount Appian and Wapum camera from Doraki. Atopa Palmana. Dimapur the Lakpa, Trakti cookies in the Sian Mulle Hina CM no water cray. Nesna harvesting the Siel Mullibus Timang Amdragadi Garis and Bigano. TDC. Nesna Harry to impal Dimapur Lambi the port Pushlagliva, truck drivers in a cookie kulai pipes and a Namduna Siel Mullibus Timang Amdravadi, Lambi is the trucks in Salan Bigano. Langana Lambi is the security P, the Hidevasu, Makoina P, the security is the drivers in the Kudongtne Oire, Nesna Harry to the cookie militants in a Siel Lobis Yangshin Binava, Transporter and Drivers Council, TDC na CMN Bidani Puning Sing Crack. Hilamasigi Matana Transport and Drivers Council gi President Hizam Ranjana Paumishinga Unavadahai. Impal Dimapur National Highway Aniasida, security period Gari Satlali Haina, Pongdo Labusumo, Madil Tata people Madaladi, Manahai, Gari Mayamam National Highway Asida, Sat Pahoredubu, Mashida Satliba drivers in the Kudong Tinga, Oibamong Amada Satari. Lambiasigi. Kanglatong bidi kangpo pipaw ba sida satliba gari sing squad ning thina tawdabana gari sing asidagi kuki khulai pai militant sing na lupa lising tara dagi lising tara ga manga phaw lawri masitana tana driver sing asida kian khangan bagi thabak kya sataduna lairi lambi asida satliba driver sing khudong thine oiba phibam da lairi asumna gari satlan gadaba oirabadi satlan dabana phagane kuki sing na sel lawba si Manipur ana thingba ngamloi da oirabadi lambi asida gari satlan bigano Senapati dagi Impal amasum Impal dagi Senapati phawgi national highway gi saru asida squad matik sana pibiduna lambi asida satliba driver sing aki ekhang ge hondana satpa yahan bina Chief Minister se ikhrake Chief Minister ikiba sirol adu yauri bu waphamdi apapa makal gi numai paiba kuki militants na national highway to da pot pushlagi ba driver sing na gi nungthul pobop ta police station gi mamam ta phawwa lupa lising tara dagi tara ga manga phawgi sanpham sing lauri amarom da khulai paiba kuki militants na national highway anida satliba gari sing da Maitei sing yaubra natragana Maitei gi gari sing yaubra haina check tobagi thabak sathari maramasna lambi asida army na matik saba ROPPBU loinana lambi asida gari satpa matam aki ekang lehandana satpa yanaba kangla tongwi gi Senapati phawbo satkiba masum halakpagi lambi dana akan security gi ngaksel gi thabak sing lokat piu haina makata ki Mana makata na hai me hum dagi thokliba lebak thirba thaudok asina Manipur leidiba truck sing bus sing masum Kangkong Mari Pan Gari Masas commercial oil seasonabing assist alive yatan lady. Adobo oiliba people Mishda, Lanai financial institutions sing Tata Motors, Sriram Finance sing mana loan sing the height no Gari Fat Pahore, Masi Tingbina Batabak, Lokat Puhan Minister Hizakre. Gari give you a shindigi loan amasum, Sendoesi Tataragani, Nitoi Lobidana Mari Lenaba Banks and Masum Lanai. Financial institutions sing puning singki hiramasiga mari lena minister na miyang sang binaba CMSU ikre masigi copy sing chief secretary masum NGT Sriram Finance Suspicion kianisu paus ta makata na supong dorakli
Maka satharakpoina Sangai Express tagi to papaw mana Tousem amsum tamei gi khun kya laisat sandorakpadi angani leikhidre None district ki mapham tarukta landslide thoktu national highway kunthragatare ki mapham kya lambi tatlingai serasida Tamenglong district ki Tousem subdivision amsum tamei subdivision gi manungda leiba khun kya da oba phaiba madi masa sagat pa yauna laisat kya sandorakpadi gi yamdrabada angani leikhidre khunja sing layeng phamamadi hidak leitabadi gi mathakta seduction gi awa phibam kaya mayunare Press na pamo paugi matungin leikhidra Angang ani edu Tousem subdivision gi manungsanba taningjam khundagi na hari Tousem subdivision gi CMO Dr. Gracina phongdorakpagi matungin haujik power subdivision asigi makhada leiba taningjam sarinapang mapaning mandiyu amasum atengba khunsingda oba phaiba lok leho amadi masa sagat pa yauna layong khra sandorakpagi report phangmaga loinara mapham sing asida hida amadi doctor sing thakre hari Laisa sandorakpagi report asi handaki hapta asida khunsingi chairman sina mathang report tawrakhibani haina mahakna makhatana phongdorakpaga loinana pau hek tabaga khunsing asida hidak sing puduna doctor sing sangsilubda numit khrani gi mamangda taningjam village ta manama singdagi semba local hidak sizinaduna layeng lamba angangani leikhidre haiba khangmangam lahari Manipur dingina naba miyoi ama sire haina pau phangmudagi khunasida doctor Thazilubdu sikiba miyoi singadu Silchar gi hospital amada atopa lainana narag sibani haiba khangle adumaina mapham asigi akoibada angang kun yauna oba phaiba lok leho amadi masana ba punna miyoi maudra naramadagi hidak piduna leheng lamle haina CMO na phongdorakhi Tousem subdivision asigi store hidak leitabadagi masigi makhada leiba PIC kharadagi khomgatpagi mathakta makna sen puthokuna leiraga Laisat sandorak mafam sinde hidak pibigi thabuk sathari haina CMO Dr. Gracina phongdorakhibaga loinana hairiba khunasi tamna satpada lambi khara phaunabu yadaba mandi lambi kharana ka hena phattabadagi garida transportation tawbud yamna awab phibam amasuma yonare haki nakalamaromna tamei subdivision gi manung sanba khun mayam amadasu lehaw amadi diarrhea yauna layong kya sandoraktuna khunja anaba kya leire hari khun singadu gi manungda nalong Koilong amasum lemta yawi hainasu tamei subdivision gi manungda leiba khun kharagi khunja kharna phongdorakpaga loinana khunsing asigi anakpa maphamda laying sangi khudong jaba leitaba madi lambi satpa yadabagi nagale lomda khong lambida sagai satuna puraga laying satpa yaunare hainasu khunja singa duna phongdorak lenis paus nam khatarakli adu hausi koinadi myam paus matang se lusinjarage masu myam pura no update ngaminase